ngasi February ki tangani numidang waramda phongkiba pawnil khol pausedagi lokhacharakanda Moreh da mathau tawriba state force ta ising Piramba driver Fajinduna Thamlure mapungba pau pathoksari taminase village volunteer Technopal district na border town Moreh da lairiba security force sing da maru oina state force sing da ising yauna sana thakna bapolam amata piba yaroi amadi hayengdagi hauna dukan sing thong longadawani haiba wafam sing lauthokhibaga iroinana Moreh da lairiba security force sing da ising pibani haiba DI tata ama village volunteer Technopal district ki mioi singna gari ga kona na fazil luraba matungda driver di thadrok laga gari di fazil hore hairi hairiba thodok asi ngarang ayuk pung 13 rom tarakpada curfew konthop ningai matamda thokhibani hairi pawasina makha taraduna hai security da sing piba DI tata gari adu Moreh gi hotel Ilora amasung forest gate anigi maraktagi village volunteer Technopal district ki kangbuna phakibani hairiba gari adu Moreh gi bypass lambi rom da pukhibadagi thiba khangkhidabani adu moinamak gari adu gi driver adu di ngarang numidang oiram tekta kaidana thadorokle hairi thadorokraba driver adu kairaktagi muslim masani hairi adubu mahak thadoroklabasu hojik gari di fajinduna thamhaure hairi hojik security kangbuna fajinduna thamhauriba gari adu gi khongulli bagi chathari hairi hojik oiriba phibam masida ngarang ayuk pung 6 tagi namit yungba pung 12 fawba curfew komthok lamba adu ngasigi oina curfew komthok khidre security force na hojik mafam asida curfew komthok tabana akan ma section tharang lokhatli chairak asida Moreh da lairiba state force singi awara passing helicopter da pigani haina Technopal district ki superintendent of police Rahul Gupta na phongdokhre pawasina hai ngarang ayuk Technopal district police na sinduna maifam ama pangthokre hairiba mifam aduda manga suba sam rifles ki IB na pangthokhibani mifam aduda saruk yakiba Rahul Gupta na state force ta ising yauna sana thakna polam sing piba yaroi haina sangsiliba thawang asi handokadabani state force singi karisu awatpa lehloi makha ge lambi da satpa yadrabasu helicopter sijanaduna awara passing pusinaba thabak paikhatkani wagadoriba si Moreh da lairiba praja sing khaktani haiki pangthokhiba mifam adu SP Rahul Gupta additional SP MD Riaz Moreh police station ki OC MD Salaudin manga suba Assam Rifles ki town commander Sekwat amadi Hill Tribal Council ISTC Moreh Tamil Sangam Moreh Gorkha Samaj Samiti Moreh Manipur Muslim Council Moreh Kuki Women Unions and Women's Right Moreh gi lusingba singsu saruk yaki hairi